Relief camp da sangjapam lauduna leiriba ahalsinggi Old Age Pension laingakna pithokpiyo. May 3 dagi Churasanpur district ta epicenter oiduna kanglupki sathiraba irang asina soganbadagi hojik relief camp da sangjapam lauduna leiriba ahal oirabasinggi phangpham thokpa Old Age Pension gi senfam Manipur laingaki mari leinaba Social Welfare Department na phanganna honabiyo haina pausi asina relief camp da leiriba ahal kaya unaduna wari saba matamda phongdorok le paw asina hai Social Welfare Department ki makada ahal oirabasing asi Indira Gandhi Old Age Pension amadi Manipur State Old Age Pension haidiba makhalani asine chahi hompu suraba ahal oirabasingda piba pension asi mamang sahidagi hauna hojik phawba pibidana leire maduna hojik relief camp da sangjapam lauduna leiriba masagi asengba mayumda sangba ngamdraba ahalsing asigidamakta khanbiduna Manipur laingangna Old Age Pension asi chahi amagi mamangdagi fangdana lakliba asi phugatlaga pithokpiyo loinana makha taba waina tha-thagi waina soidana pension gi senfam pithokpina bahotnabiyo haire sugnu amadi serauda leiriba ahal oiraba kayana phongdorokpagi matungina de sugnu amadi serauda kuki militant singna yummai paktaknana thakibaduda yummai chaktaba kharasu leire adubu mafam aduda hojik makhoi changduna leiba ngamdre ayambana relief camp da sangjapam lauduna leire maduna selthumgi phibamsu angakpa phangna soksillei maduna tha-thagi waina phangpham thokpa Old Age Pension gi yamkhidraba senfam asi phawba Manipur laingangna pithokpa ngamdana leiriba ase ahal oirabasingbu karisu khandabagi mawongne maramaduna chahi amagi mamangdagi pidana leiragliba Old Age Pension gi senfam sing ase pithokpinaba Manipur laingaki mari leinaba authority gi midyeng su singsilaklei Manipur da dengue lainana naba miyoi 536 leire Imphal West khaktada case 335 thengnare thiba khangdana leirakiba Nagaland dagi konyak masa fanglei drug sizinarubadagi mangba oiramlei thiba khangdana leirakiba Nagaland dagi peyaw konyak tekta kaidana ngasi fangba ngamle haina Nagaland gi Deputy Chief Minister Yanthungo pato na mahaki Twitter da thadorokpa warol ama na haide mahaki Twitter gi warol aduna makha taribadi thiba khangdana leirakiba peyaw konyak ase drug sizinaruba maram oiraga thiba khangdana leirakiba nei adubu hojik mahak Manipur Police na tekta kaidana fagatuna makha tana rehabilitation center amada thamduna treatment sathaba hokre miyoi asibu yamna tenba matamgi manungda tekta kaidana thiba ngamkhiba sigidamak Manipur Police amade Chief Minister N Biren Busu tawbimal khangba ulaklei